Hazrat Isa alaihissalam bu Allah na asman da pukat ki ba amasung kari ki pukat ki Hazrat Isa alaihissalam ki mama gi matang dani. Bismillahirrahmanirrahim. Musalman sing mahak bu Isa alaihissalam haina yamna izzat ka loina singthanai mahak nabi sing manung da yamna magun leiba nabi amani mahak onde injil laik pirakki Kristan sing mahak bu Jesus Christ natraga Jesus haina kawi makoi gi mot matungina Jesus Allah ki machani Jesus da prabhu yauri prabhu da Jesus yauri aduga trinity da thajaba haibati God Jesus and Holy Spirit asida ruhul qudus jat Jibril alaihissalam bukangne मखोय अहुम से अमतनी असिनि चिंगबा ख्रिस्ट धर्म चटपसिंगना इंजिल बु बाइबल कवी अमसुंग मखोयना जीसस बु फारगा क्रॉस ता यालगा हातपनी हाइबसि थाजे अमसुंग मसिबु पृथ्वीदा लैबा ख्रिस्टान सिंगी पाप कोपी नबगी दमक सैक्रिफाइस नि हाइबसि थाजे अमरोम द मुसलमान सिंगने ईसा अलैहिस्सलाम हात खेते महाक बु हिंगना अल्लाह ना याद बुकत की अमसुंग महाक अमुक हन्ना लाखिगनी हाइबसि अचेतपा थाजबनी वीडियो सिदा ईसा अलैहिस्सलाम अमसुंग महाकी ममागी बायोग्राफी अमदी माबु करीगी थागतखिबनो हाइब अतियादा हाइबसिदा ओफम खरा थमजगनी जीसस नत्रगा मसीहा हाइबदी तोइने चटपा कोइबा जमीनदा नत्रगा खुदना नानथबा हाइरबसु याय मरमदी महाकी खुदना नानथबदा साथीरबा अनाबा सिंग फ्रममे अल्लाह की हुकुमदगी हजरत ईसा अलैहिस्सलाम ना पोकपसि अल्लाह की यामना चौरबा मुआजिजा अमनी हाइबदी मिरेकल बातनी हजरत ईसा की ममा की मिंग हजरत मरियम कोवे कुरान द मरियम को सूरा में याउरी अल्लाह ने सूरा सिगी आयत नंबर 33 की कुनहुंदोई की मनुंगदा हजरत ईसा अलैहिस्सलाम ना दुनिया दा लाखपगी मतांग असी फजना पल्ली मतम अदुदा जेरूसलेम दा हजरत सुलेमान ना सरamba मस्जिद हाइबदे बैतुल मुकद्दस लै हौजिकी मतम असिगी मस्जिद असिनते मतम दुगी जेरूसलेम गी निंगथौ यहूदनी महाक की ममिंग हेरोड को ये महाक जालिमनी हजरत ईसा लाखपगी तंजा स्वाइदा अंगपगी खुदम पांदम खरा थुरई महाक लाखपगी तंजा योरकपसिदा हेरोड निंगथौगी मंगदा अंगप मंगम मंगी मसिगी मंगदाक ओइना महाक ओंदे याम किहन की मदुदी हजरत ईसा लाखलबदी महाक की सिंहासन की खतरा लै डेंजर लै महाक की लेबाक मांगबगी खुदम पांदम लै हाइब मस्जिद असिदा यहूदी आलिम सिंह पादरी सिंह इबादत तवी मखोय हजरत मूसा की शरीयत अमल तौरबसु मखोय की शरीयत अदो नाथई खरबा मोंग चाद्रब मोंगदनी मखोय खरा नत्तना मूसा की दिनदगी याम लापखरे असेंग दिन की सिस्टम लेक्टब तंजासिदा हजरत ईसा नबी थारकपनी अदुबो हजरत ईसा दी मपा याउदना अल्लाह की हुकुम दगी ओहेनबनी ऑफम असिदा मखोय यहूदी सिंह हजरत मरियम बु यामना बदनाम तवी की हजरत मरियम ना दुनिया लाक्तंगई ममांगदा महाकी मपाइबुंगो इमरान लेखिद्रे मागी मयाम मलई मागी ममिंग हारून कवी महाक न पोकलब तुंगदा माकी ममाचो जकरियाना मागी येंगसिन्नबा हाइबदी गार्जियन ओइरे हजरत मरियम की खंदान अल्लाह की याम ननकनब कांगलुपनी इबादत लुपंगाक्तनी नबी सिंगी खंदान दगिनी हजरत मरियम की ममाना नत्रग मपाना अल्लाह त नियत तौकी अइन पोक्चगदौरिबा इचासे बैतुल मुकद्दस की खिदमतगार ओहेनगनी अदुबु नुपी ओइरकपदा वाखन नुंगाइकिदे अदुमकपु नियत मतुंगिना महाकपु बैतुल मुकद्दस त थमलकी मसिदा यहूदी पादरी सिंहने यामने एतराज तौकी मरमदी नुपी ना इबादत खानादा चंगबा यादी हाइबसी मतमदुगी यामना अकनबा थाजबनी अदत जकरिया ना बीबी मरियम बु बैतुल मुकद्दस का थंगनना मागे रूम अमा साबिरगा महाकपु मदुदा लेहलमी हजरत बीबी मरियम ना चही 13 सुरक्पा द्वाइदा माबु कनानसु वो फंगदे मा पर्दादा अल्लाह की इबादत तौरिबनी चाना थकना फावदा मा की पर्दा की मनुंगदा पिसल्ली पर्दा की मनुंगदा लौसल्ली महाक ना इबादत लुक पदगी चाब थकपा येंगदना अल्लाह की इबादत लेरमी माक तसेंगना यामना थाक वांगबी अदुगुम नुपीनी मागी दमक अल्लाह ना मतम नत्तबा फल फ्रूट पिरकलमी मागी दमक अनसीजनल ओइबा फ्रूट मागी रूम द लेरमी मतम असिदा हजरत जकरिया ने याम ngakna hangki hai मरियम सिगी पोचिंग जे कायदगिनो अदा हजरत मरियम ने खुमकी मसी अल्लाह की माइकैदगी नोंगमा अल्लाह ना हजरत जिब्राइल बु मनाक्ता थारक्के फरिश्ता सिना बीबी मरियम की मांगदा मी अमा ओंदुना लेपलकी मौदा हजरत मरियम ना मी पाई जबगलोइन हायरक्की नंगोंदगी कनबीनबा अल्लाह ता निजरी नंगना करिगुंबा अल्लाह बु कीबा तारबदि इनाक्तगी थोक्को मतांग असिदा असुमना अखोइना खंतबा याय असेंबी अरुबी अल्लाह बु कीबी नुपी अमगी मांगदा सकखंगदा पाखंग अमा लेपलरबदि करी होइनी फरिश्ता दुना हायरई
ꯑꯩꯕꯨ ꯑꯜꯂꯥꯍꯅ ꯊꯥꯔꯛꯄꯅꯤ ꯍꯔꯥꯎ ꯄꯥꯎ ꯑꯃ ꯄꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯉꯣꯟꯗ ꯌꯥꯝꯅ ꯁꯦꯡꯕ ꯂꯨꯕ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯑꯉꯥꯡ ꯑꯃ ꯈꯨꯗꯣꯜ ꯇꯧꯒꯦ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯆꯥꯔꯒ ꯈꯨꯝꯂꯛꯈꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯒꯗꯒꯦ ꯑꯩꯕꯨꯗꯤ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯁꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯗꯤ ꯂꯝꯆꯠ ꯀꯥꯝꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗ ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯑꯜꯂꯥꯍꯒꯤ ꯑꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤ ꯇꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯜꯂꯥꯍꯒꯤ ꯅꯁꯥꯅꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯔꯍꯃꯠꯁꯨꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯖꯤꯕ꯭ꯔꯩꯜꯅ ꯃꯍꯥꯛꯀꯤ ꯄꯨꯛꯇ ꯀꯥꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯃꯜ ꯑꯣꯏꯈꯤ ꯑꯉꯥꯡ ꯂꯩꯕꯒꯤ ꯃꯇꯝ ꯅꯛꯂꯛꯂꯕꯗ ꯃꯍꯥꯛ ꯂꯥꯞꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯕꯩꯇꯨꯜ ꯃꯨꯀद्दꯁꯇꯒꯤ ꯕꯩꯇꯨꯜ ꯍꯂꯤꯝꯗ ꯂꯥꯛꯈꯤ ꯄꯨꯛ ꯌꯦꯛꯄ ꯍꯧꯔꯛꯂꯕꯗ ꯃꯍꯥꯛ ꯑꯀꯪꯕ ꯃꯁꯥ ꯃꯔꯦꯡ ꯌꯥꯎꯗ꯭ꯔꯕ ꯈꯖꯨꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯋꯥꯕ ꯈꯥꯡꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤꯔꯝꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯔꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡꯅꯤ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯊꯪ ꯂꯥꯛꯈꯤ ꯁꯨꯔꯦ ꯃꯔꯤꯌꯝꯒꯤ ꯑꯌꯥꯠ ꯅꯝꯕꯔ 14ꯗꯒꯤ 19ꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯤ ꯃꯍꯥꯛꯉꯣꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯈꯤ ꯆꯤꯡꯅꯒꯅꯨ ꯃꯔꯤꯌꯝ ꯅꯪꯒꯤ ꯃꯄꯨꯅ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯈꯣꯡ ꯃꯈꯥꯗ ꯏꯁꯤꯡꯒꯤ ꯏꯐꯨꯠ ꯑꯃ ꯆꯦꯜꯍꯜꯂꯕꯅꯤ ꯑꯗꯨꯒ ꯃꯊꯧ ꯇꯥꯕ ꯈꯤꯕꯤꯛ ꯇꯧꯔꯣ ꯑꯃꯁꯨꯡ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯈꯖꯨꯔ ꯄꯥꯝꯕꯤꯗꯨ ꯅꯣꯡꯃ ꯃꯗꯨꯗꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯃꯨꯟꯕ ꯈꯖꯨꯔ ꯀꯦꯜꯂꯛꯀꯅꯤ ꯆꯤꯡꯅꯗꯅ ꯃꯗꯨꯕꯨ ꯆꯥ ꯊꯛꯇꯨꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯍꯥꯏꯌꯨ ꯍꯪꯒꯗꯕ ꯋꯥꯁꯤꯡ ꯑꯉꯥꯡ ꯑꯁꯤꯗ ꯍꯪꯉꯨ ꯑꯩꯗꯤ ꯑꯜꯂꯥꯍꯒꯤꯗꯃꯛ ꯔꯣꯖꯥ ꯍꯦꯜꯂꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯃꯇꯝꯗꯨꯒꯤ ꯔꯣꯖꯥ ꯋꯥ ꯉꯥꯡꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯃꯔꯤꯌꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯧꯝꯒꯤ ꯅꯥꯛꯇ ꯆꯠꯈꯤ ꯃꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯑꯜꯂꯥꯍꯅ ꯆꯠꯂꯨ ꯍꯥꯏꯅ ꯆꯠꯊꯜꯂꯤꯕꯅꯤ ꯍꯖꯔꯠ ꯃꯔꯤꯌꯝꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯤꯑꯣꯏ ꯈꯤꯕꯤꯛꯀꯤ ꯑꯣꯏꯅ ꯑꯁꯃꯥꯟ ꯀꯤꯟꯊꯕꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏ ꯃꯔꯤꯌꯝ ꯀꯔꯤꯅꯣ ꯅꯪ ꯇꯧꯈ꯭ꯔꯤꯕꯁꯦ ꯍꯦ ꯏꯝꯔꯥꯟꯒꯤ ꯃꯆꯜ ꯅꯪꯒꯤ ꯅꯄꯥꯁꯨ ꯅꯃꯥꯁꯨ ꯂꯝꯆꯠ ꯁꯦꯡꯕꯤ ꯂꯨꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯗꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯠꯅ ꯏꯁꯥꯔꯥ ꯇꯧꯏ ꯃꯐꯝ ꯈꯤꯕꯤꯛ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯍꯦꯛꯇ ꯄꯣꯛꯂꯤꯕ ꯑꯉꯥꯡꯗꯨꯗ ꯀꯔꯝꯅ ꯋꯥ ꯍꯪꯒꯅꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯀꯔꯝꯅ ꯉꯥꯡꯅꯒꯅꯤ ꯑꯁꯨꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯑꯆꯧꯕ ꯃꯣꯖꯤꯖꯥ ꯑꯃ ꯃꯌꯥꯝꯅ ꯎꯕ ꯐꯪꯈꯤ ꯁꯨꯔꯥ ꯑꯜ ꯃꯔꯤꯌꯝꯒꯤ ꯑꯥꯌꯠ ꯅꯝꯕꯔ 30-38ꯗ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯀꯤꯇꯥꯕ ꯄꯤꯅꯕꯤꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯩꯒꯝꯕꯔ ꯑꯣꯏꯅ ꯊꯥꯔꯛꯄꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯕꯔꯀꯠꯅ ꯌꯣꯝꯁꯤꯟꯕꯤꯔꯦ ꯑꯩꯅ ꯂꯩꯔꯨꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯃꯥꯖ ꯑꯃꯁꯨꯡ ꯖꯀꯥꯠꯀꯤ ꯍꯨꯀꯨꯝ ꯇꯧꯕꯤꯔꯛꯂꯦ ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥꯔꯣꯏ ꯁꯦꯝꯕꯤꯔꯦ ꯑꯩꯕꯨ ꯃꯍꯥꯛꯅ ꯑꯣꯛꯇꯕ ꯑꯃꯗꯤ ꯂꯝꯆꯠ ꯐꯠꯇꯕꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯦ ꯑꯩꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯩꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯍꯧꯒꯠꯂꯛꯀꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯁꯂꯥꯝꯒꯤ ꯁꯂꯥꯝꯅꯤ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯏज्ꯖꯠ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯒꯅꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯍꯖꯔꯠ ꯏꯁꯥꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯤꯔꯤ ꯃꯁꯤꯅꯤ ꯏꯁꯥ ꯏꯕꯅꯦ ꯃꯔꯤꯌꯝꯒꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯕꯨ ꯆꯤꯡꯅꯗꯨꯅ ꯍꯧꯈ꯭ꯔꯤ ꯑꯜꯂꯥꯍꯒꯤ ꯑꯣꯏꯅ ꯃꯆꯥ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯥꯏꯛ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕꯅꯤ ꯄꯥꯛ ꯖꯥꯠꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯒꯦ ꯈꯜꯂꯕꯗꯤ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯑꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯄꯨ ꯑꯜꯂꯥꯍ ꯈꯛꯅꯤ ꯃꯍꯥꯛꯄꯨ ꯌꯥꯕ ꯑꯃꯗꯤ ꯃꯥꯕꯨ ꯅꯤꯡꯖꯕ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯑꯁꯨꯝꯅ ꯍꯖꯔꯠ ꯏꯁꯥ ꯗꯨꯅꯤꯌꯥꯗ ꯃꯄꯥ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯨꯡꯗ ꯀꯥꯡꯂꯨꯞ ꯀꯌꯥ ꯒꯨꯝꯔꯥ ꯑꯣꯏꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯔꯤꯌꯝ ꯑꯜꯂꯥꯍꯒꯤ ꯅꯨꯄꯤꯅꯤ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯜꯂꯥꯍꯒꯤ ꯃꯆꯥꯅꯤ ꯌꯍꯨꯗꯤ ꯀꯥꯡꯂꯨꯞꯇꯤ ꯑꯁꯦꯡꯕ ꯃꯣꯖꯤꯖꯥ ꯑꯗꯨ ꯈꯪꯂꯛꯎꯔꯕꯁꯨ ꯍꯖꯔꯠ ꯃꯔꯤꯌꯝꯕꯨ ꯕꯗꯅꯥꯝ ꯇꯧ ꯇꯣꯛꯂꯝꯗꯦ ꯑꯃꯔꯣꯝꯗ ꯐꯤꯔꯀꯥ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯇ꯭ꯔꯤꯅꯤꯇꯤꯗ ꯊꯥꯖꯈ꯭ꯔꯦ ꯑꯜꯂꯥꯍ ꯖꯤꯖꯁ ꯑꯃꯗꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇ ꯑꯜꯂꯥꯍꯇ ꯁꯤꯔꯤꯛ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅ ꯖꯟꯅꯠ ꯍꯔꯥꯝꯅꯤ ꯖꯍꯟꯅꯝꯗ ꯃꯇꯝ ꯈꯤꯕꯤꯛ ꯂꯩꯔꯨꯒꯅꯤ ꯍꯖꯔꯠ ꯏꯁꯥ
mafam aduda haibadi Baitul Halemda asumna chawrakhi mahakna chawraklabada atopa nagbi haukraba singum hameng senki Hazrat Isa na chawrakpada hikmat ki yamna luraba wafam sing mahangondagi thorakhi Hazrat Isa pikningediga hauna Allah ki ibadat amadi Allah ki jana horakhi mahakonda sinnaba Injil bu Quran Zabur amadi Taurat kumna asmani lairikni Allah ki maikai idagi mi singbu kausinbadi nabi singi thabakni mahaki dawat pumiyoi kayana yakidre amasung piklaba kanglup amanadi yarami magi khas sagrit haibadi sahabi singbu hawari kawe mahakna takpirami nakoina leiba kibikta Allah kiduna leiba dunia da mehman amagumna punsi lenba amadi hayengi rizak kidamak thoina wana khanjindaba Allah na Hazrat Isa da mu'jiza kaya khudul kaya tarami madu uraga magi qaum mangonda iman puraknaba mahakna laibakna uchek saraga maduda kamsinbada thawa yawbu uchek onduna paikirami masita natna sikhraba mi kabardagi hingathalami pokpadagi mami tanglaklaba layengbada amuk kana roidaba miyoi singbu mana fahalami layengbada sukkok roidaba aduguma lainana naba singbu fahalami adu magi loina basingna masi punumaksi uragasu jadu na tawhalibini haiduna angamba mising mabu yaramde halake punumak adu Allah na tawhalibini Allah ki hukum dagani asita sunatana mahakna kana gumbagi yumda kari pot lay kari chana thakna balay kari tungsin thamli haiba punumak asi haiba ngamlami Hazrat Isa alayhi salam na mama ki tampak taki mangonda Injil kitab sinabire haiki adubu lairik asi mahakna chahi kuntra surakpada pirai mahak kun chahi kuntra subada nabot amasung rasul oibani amasung masigi matungda mahakna tabligh waz nasihat hawraki Allah ki maikai da bani Israel bu kausin bahawi adubu makoigi ayambadi magi dusman amadi mayokta lepkirami mabu karamna manghanbayai karamna maki tabliki zariya do namthabayai haibasida sajis torami maki khas sagri tarani thoi khakni makoi punumak magi damakta sirage manglake khan mangaktani ayamba misingna kufri dagi olaktrabada amadi magi mukhtalifata maki mayokta lay haibasi khanglabada magi tung inbasing imandar singduda mahakna no mahangki nakoi kana Allah ki damak aigi mateng tawgani hayo kana Allah ki damak aigi mateng pangani mawda bani Israel dagi piklaba jamaat ama magi tin bu yaba oiki makoi singduda moy hawari sing asai kanglup mitran thoi ngisi yauri kanglup ama magi khilaf oikre bani Israel to khaita kre kanglup macha ama magi oikre atopadi magi khilaf oikre kanglup animakse Yahudi tani mako Allah na Yahudi dharma ki mathakta Isa ki din haibadi Islam bu ngamhan birakle tamna Hazrat Isa na laikidab tungda mahak na porklamba din se achumba prachar tawhan ki de chahi kaya matungda amuk masu phongna prachar tawwa hokibani mahak ku yaba piklaba jamaat adugi manung dagisu thamoi nung de chingnaba yawba miyoi yawrami makoina nongma hai Hazrat akhoi gi damak Allah da asman dagi chanaba pirak duam tang tawse mauda akhoi punna chamin na sifamlaga amasung masina nahak onda akhoi gi iman akhoi gi thajabse amuk ena galakani mauda mahak haiki Allah bukiyo Allah bukiyo masai sana ke nokoi Allah bukiyo adugi matungda Allah na chinjak asman dagi tharakhi adu wafam asida wafam amadi thamlakhi karigumba masigi niyamat asi phanglabagi tungda nakhoina imandagi handoktana karigumba kufri taukraba adu erabadi mahakonda aise saja pigani madugi saja adugumna dunya gi kanagumba amat piro masi Allah ki niyamni Allah ki hukum taseng na tafong na uraba khanglaba niyamat phanglaba matungda Allah ki mayok te chalabadi taseng madugi azab tu Allah na pi makoi punumak jak adu chare amasung iman de leirami adubu makoi gi manung dagi amana niamat asi khayanat tawkirami mafam khibek Hazrat Isa gi mojiza wari sinba thungna lingnare i mabu yaba mi tam asida
ꯃꯇꯝ ꯑꯁꯤꯗ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯅ ꯈꯟꯅꯔꯛꯈꯤ ꯃꯈꯣꯏꯒꯤ ꯗꯤꯟ ꯑꯃꯗꯤ ꯄꯣꯄꯨꯂꯔꯤꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯄ ꯇꯥꯔꯦ ꯏꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯣꯡꯈꯤꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯊꯧꯖꯤꯜꯂꯝꯃꯤ ꯃꯍꯥꯛ ꯃꯍꯥꯛ ꯃꯁꯥꯕꯨ ꯌꯍꯨꯗꯤꯁꯤꯡꯒꯤ ꯁꯔꯗꯥꯔꯅꯤ ꯈꯜꯂꯤ ꯑꯃꯁꯨꯡ ꯃꯁꯤꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯃꯍꯥꯛꯅ ꯃꯨꯜꯂꯒꯅꯤ ꯅꯤꯡꯊꯧꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯒꯤ ꯗꯦꯟꯖꯔ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯟꯈ꯭ꯔꯦ ꯃꯁꯤꯅ ꯃꯈꯣꯏ ꯅꯕꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯥꯌꯣꯛꯇ ꯐꯠꯇꯕ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯍꯧꯔꯛꯂꯦ ꯅꯤꯡꯊꯧꯅ ꯍꯨꯀꯨꯝ ꯇꯧꯏ ꯃꯥꯕꯨ ꯐꯥꯔꯒ ꯀ꯭ꯔꯣꯁꯇ ꯌꯥꯜꯂꯒ ꯍꯥꯠꯂꯨ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯒꯤ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯑꯣꯛꯇꯦ ꯃꯈꯣꯏꯒꯤ ꯍꯤꯡꯁꯥ ꯗꯨꯁꯃꯅꯤ ꯑꯉꯛꯄꯅꯤ ꯃꯈꯣꯏꯅ ꯅꯕꯤꯗꯒꯤ ꯍꯦꯜꯂꯤ ꯃꯈꯣꯏꯅ ꯆꯨꯝꯃꯤ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯗꯤꯅꯦ ꯍꯛꯀꯤ ꯇꯥꯂꯤꯝ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯆꯪꯂꯝꯗꯦ ꯌꯍꯨꯗꯤ ꯑꯥꯂꯤꯝꯁꯤꯡꯅ ꯍꯖꯔꯠꯄꯨ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯂꯣꯏꯔꯦ ꯃꯐꯝ ꯑꯁꯤ ꯍꯖꯔꯠꯅ ꯔꯁꯨꯜ ꯑꯣꯏꯔꯕꯒꯤ ꯆꯍꯤ 3 ꯁꯨꯕꯗꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯆꯍꯤꯅ 32 ꯁꯨꯕꯗꯅꯤ ꯏꯟꯖꯤꯜ ꯃꯥꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯍꯨꯗꯤꯁꯤꯡꯅ ꯍꯖꯔꯠ ꯏꯁꯥꯒꯤ ꯃꯥꯌꯣꯛꯇ ꯊꯧꯖꯤꯜꯂꯒ ꯍꯥꯠꯄꯒꯤ ꯁꯔꯧ ꯁꯤꯜꯍꯟꯕꯁꯤ ꯃꯈꯣꯏꯒꯤ ꯒꯕꯔꯅꯔꯅꯤ ꯃꯥꯒꯤ ꯃꯤꯡ ꯑꯥꯎꯇꯁ ꯕꯂꯥꯇꯁ ꯀꯧꯏ ꯃꯥꯅ ꯁꯤꯐꯥꯏꯁꯤꯡꯒ ꯂꯣꯏꯅ ꯍꯖꯔꯠꯄꯨ ꯐꯥꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯏꯁꯥ ꯗꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯕꯒꯤꯗꯃꯛ ꯕꯩꯇꯨꯜ ꯃꯨꯈद्दꯁꯇ ꯂꯥꯛꯈꯤ ꯕꯩꯇꯨꯜ ꯍꯦꯂꯝꯗꯒꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁꯥꯒꯤꯔ 12 ꯑꯗꯨꯗꯒꯤ ꯑꯃꯈꯛ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯗꯒꯤ ꯊꯥꯔꯛꯄ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯃꯗꯨꯕꯨ ꯊꯥꯖꯗꯗꯅ ꯒꯨꯝꯔꯥ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯡ ꯌꯍꯨꯗꯥ ꯀꯧꯔꯝꯃꯤ ꯌꯍꯨꯗꯥ ꯑꯁꯤꯕꯨ ꯍꯖꯔꯠꯀꯤ ꯗꯨꯁꯃꯟꯁꯤꯡꯅ ꯗꯤꯅꯥꯔ 30 ꯄꯤꯔꯒ ꯃꯥꯕꯨ ꯖꯥꯁꯨꯁꯤ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯂꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯝꯅꯕ ꯁꯤꯟꯈꯤꯔꯝꯃꯤ ꯍꯖꯔꯠ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯥꯒꯤ ꯁꯥꯒꯤꯔꯁꯤꯡꯒ ꯆꯥꯛ ꯆꯥꯔꯕ ꯇꯨꯡꯗ ꯀꯔꯤꯁꯃꯅꯤ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯑꯍꯤꯡ ꯇꯨꯝꯕꯒꯤꯗꯃꯛ ꯂꯥꯛꯂꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯌꯥꯝꯗꯒꯤ ꯈꯖꯤꯛ ꯊꯣꯔꯛꯂꯒ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯔꯝꯃꯤ ꯂꯥꯛꯂꯤꯕ ꯃꯧꯠꯀꯤ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯅꯕ ꯑꯜꯂꯥꯍꯅ ꯍꯔꯥꯎ ꯄꯥꯎ ꯇꯥꯍꯜꯂꯛꯈꯤ ꯑꯥꯂꯤꯝ ꯈꯔꯒꯤ ꯃꯣꯠꯇꯅ ꯍꯖꯔꯠ ꯏꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯁꯤꯡꯒꯤ ꯂꯩꯐꯝꯗꯨꯕꯨ ꯌꯍꯨꯗꯥꯒꯤ ꯃꯇꯦꯡꯗꯒꯤ ꯗꯨꯁꯃꯟꯁꯤꯡꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯃꯛꯇ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯑꯁꯃꯥꯟꯗ ꯄꯨꯈꯠꯈꯤ ꯑꯁꯣꯝꯗꯅ ꯉꯁꯥꯏ ꯌꯍꯨꯗꯥ ꯑꯁꯤꯕꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯍꯖꯔꯠ ꯏꯁꯥꯒꯤ ꯁꯛꯇꯝ ꯃꯥꯜꯍꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯈꯤꯕꯛꯅ ꯃꯥꯕꯨ ꯏꯁꯥꯅꯤ ꯈꯟꯈꯤ ꯍꯖꯔꯠꯀ ꯂꯣꯏꯅꯕꯁꯤꯡ ꯍꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯈꯟꯈꯤ ꯀꯔꯝꯅꯁꯨ ꯈꯜꯂꯣꯏ ꯁꯛꯇꯤ ꯃꯥꯜꯍꯟꯈ꯭ꯔꯦ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯃꯥꯟꯒꯤ ꯄꯔꯤꯈꯥꯅꯤ ꯌꯍꯨꯗꯥꯕꯨ ꯀ꯭ꯔꯣꯁꯇ ꯇꯤꯡꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯑꯖꯥꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯄꯒꯤꯗꯃꯛ ꯐꯪꯈꯤꯕ ꯃꯁꯤꯒꯤ ꯑꯖꯥꯕ ꯑꯁꯨꯝꯅ ꯀꯅꯥꯗꯁꯨ ꯇꯥꯔꯣꯏ ꯑꯃꯁꯨꯡ ꯇꯥꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯅ ꯁꯨꯔꯥ ꯅꯤꯁꯥꯗ ꯄꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯃꯈꯣꯏꯗ ꯂꯥꯅꯠ ꯇꯧꯈꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯁꯤꯍ ꯏꯕꯅꯦ ꯃꯔꯤꯌꯝ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤ ꯇꯁꯦꯡꯅꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯈꯤꯗꯦ ꯑꯃꯁꯨꯡ ꯀ꯭ꯔꯣꯁꯇꯁꯨ ꯌꯥꯟꯈꯠꯈꯤꯗꯦ ꯃꯈꯣꯏ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗꯣ ꯍꯥꯠꯂꯤ ꯍꯥꯠꯇꯦ ꯑꯣꯏꯗꯦ ꯍꯥꯏꯅꯔꯤꯕꯁꯤꯡ ꯃꯈꯣꯏ ꯃꯁꯥꯃꯛ ꯆꯤꯡꯅꯕꯗꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯆꯤꯡꯅꯕ ꯁꯦꯡꯅ ꯈꯪꯗꯕ ꯄꯣꯠ ꯑꯃꯗ ꯅꯩꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯍꯖꯔꯠ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯍꯥꯠꯈꯤꯗꯦ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯄꯨꯈꯠꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯍꯤꯛꯃꯠ ꯂꯩꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯗꯤ ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏ ꯃꯗꯨꯗꯤ ꯍꯖꯔꯠ ꯏꯁꯥꯕꯨ ꯁꯨꯔꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯦꯠꯅꯕꯗꯤ ꯑꯁꯤꯇꯅꯤ ꯌꯍꯨꯗꯤꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯨꯅ ꯑꯁꯃꯥꯟꯗ ꯆꯠꯈ꯭ꯔꯦ ꯑꯜꯂꯥꯍꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯍꯥꯏ ꯃꯈꯣꯏ ꯑꯁꯤ ꯆꯤꯡꯅꯕꯗ ꯂꯨꯞꯇꯨꯅ ꯂꯩꯍꯧꯔꯦ ꯇꯁꯦꯡꯅꯗꯤ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯍꯧꯗꯦ ꯍꯖꯔꯠ ꯏꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯑꯁꯃꯥꯟꯗ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯌꯍꯨꯗꯤꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯍꯖꯔꯠ ꯏꯁꯥꯒꯤ ꯗꯤꯟꯕꯨ ꯁꯟꯗꯣꯛꯄ ꯊꯤꯡꯖꯤꯟꯈꯤ ꯃꯉꯣꯟꯗ ꯏꯃꯥꯟ ꯄꯨꯔꯛꯍꯧꯕꯁꯤꯡꯅ ꯂꯣꯠꯅ ꯇꯕ꯭ꯂꯤꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ 290 ꯆꯨꯞꯅ ꯂꯣꯠꯅ ꯍꯖꯔꯠ ꯏꯁꯥꯒꯤ ꯗꯤꯟ ꯆꯠꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒꯤ 240 ꯏꯌꯔꯁꯀꯤ ꯃꯅꯨꯡꯁꯤꯗꯅꯤ ꯑꯁꯍꯥꯕꯦ ꯀꯍꯐꯀꯤ ꯋꯥꯔꯤ ꯊꯣꯛꯈꯤꯕ ꯅꯣꯡꯃ ꯑꯁꯍꯥꯕꯦ ꯀꯍꯐꯀꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯁꯦꯝꯅ ꯂꯤꯖꯒꯦ ꯑꯗꯨꯒ ꯃꯁꯤꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯆꯠꯂꯒ ꯑꯩꯒꯤ ꯑꯦꯁꯦꯒꯤ ꯋꯦꯕꯁꯥꯏꯠꯇꯁꯨ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯤ